Universal Friendship Organization UFO Imphal West Headquarter No. 1 Langtabal Furamakong Battalion ki makhada leiba Maitai Huyal Lalong Shintam Shanglin Sajal Academy UFO Khwai Pungjau Lakpa Branch kay Samthongi mga Suba Rising Day ki thoram ngasi haunabi matung inna branch asida pangthokre Imphal West ki kay Shangthom da leiba UFO gi masa sanglin da pangthukiba achamba thoram adugi manung channa UFO gi founder RK Manishana amadi President RK Sana Parihal gi mafamda member kayana ikai khumnaba ullaba matungda kay Samthong AC gi social worker Laurembam Ajitna ibudo pakhang ba yekpa malengi firal chingkhat ki baga loinana UFO gi members singna firal mafam piduna awang ba thakta ikai khumnaba utki Maduda kay Samthong AC gi social worker Laurembam Ajitna maruoiba mitung oiduna saruk yakibaga loinana UFO gi President RK Sana Parihal UFO gi Secretary General Y Mairaba Angom UFO gi Thangta gi Chief Instructor Nomainten Bizoy Battalion Secretary amadi Commander Singh tongan ba mafam da leiba organization asigi masa sangleng gi thopuroi sing yauna Manipur gi tongan ba mafam dagi lakpa UFO gi member kaya su saruk yaki Ngasigi thauramadu ka mari lengnana organization asigi Secretary General Y Mairaba Angomna mayanggi mafamda organization asi hagdorakibagi matang amadi kari maramgi asigumba organization asi safonglakibano haibana chingba mamal yamnaba wafam sing paudamki adugi matung tarpada Manipur gi mafam kayada amadi mapangi lamsingda jiri kasarna singbada sandopirna ngasidi maipakna sigumba Masi maki pungjau lakbagi mga lagsuba rejing de tauri sini masita natana tongan mafamda mayama malinghale sigi mamangda kayama inghale ahambada aikoigi kanoda mampok singmaida singungkok matang linghalna ngasidi yam maipakam ore adubo aikoina hauji hariba Sajal Academy haidna tauribasi Ojagi Pokpiramba Yudo Aigidi Guru RK Sanahalna 1967 da Resar Taudana Scientific Defense Cultural Society Haidana Adugi Makada Haiba Institution che Sandoki Bane 19 Adugi Matundagidi Aiboina Haiba Sajal Scientific Defense Cultural Society Haidna ESTCS Haibase Amuksu Paktok Chautopa Wakalunda 2003 da UFO haina mukon badegidi nasigi malenggi mafam kudimagta thang tambada natana malenggi mafam kudimagta ingba tapa nungsi sanaba haibudo poromnabagi thabak adu paikat pa hogre adu nungsi sanabagi thabak se ojana pami haina chumnagi nate ojagidi nungsi sanaba haibase aman amabu lanadaba mayam ama sandoakanda akoi nungsi sanabase porakaduni haiba aduna ojana kari haina hairamgeda chumnada pamida hairamde aikoi da madu poramnabagi damakta aikoi hairame ojana natungda mina mandila khinganganu haiba matungda mina mandila khinganganu haibadi atopati yetaba atopada akaiba tawdaba mi amagi lambido fazna pibiba haibadi mi amagi tawko thabak pudimagta ayet apan yaugna nungsi sana nang leiba haibaduni aduna ojagidi chumna chin khata haibanate tungan ba wahi kaya fazaba koktak piraga tawkoduna ngasidi pungjau lakpoda leire aduna akoi punu magna ojana pamjarambadi mangraba lamdam sigi thaksi kasi nat culture masana kaya linghatuna aigogi mangraba lamkhaina singba mayam sigi wakal khalakanda ipa ipu singi